मालेमगी ओइना कोविड-19 पॉजिटिव ओइबा मिसिंग crore 9 लाख 13,043 का चामा 83 सुख्रे लैना आसिना मरम ओइदुना लैखिदबा मिसिंग ना लाख 19,500 का 2 सुख्रे इंडिया की ओइना हौजिक फावदा पॉजिटिव ओइबा मियोय crore 1,2,94 का 592 सुख्रे अमदी लाइकनबा ngamdana कोविड-19 ना मरम ओइदुना लैखिदबना मियोय लाख 1,94 का 499 सुख्रे Ngarang Forest Department Legal Aid Clinic Hianglam Manipur Voluntary Health Association amadi Okho Trust Langbaidong na puna sinduna one day environmental awareness program ama Hianglam Awang Laikai Community Hall da pangthokre Chingai Lampak Sports Complex Management Committee na sinduna Local Area Development Fund dagi lupa lakh 10 Local MLA P Sharat Chandrana award pa lupa lakh 30 puthokuna apunba senfam lupa lakh 50 changna nauna senggatpa Chingai flood lighted football ground Moirang Chingai Lampak miyamda Education Minister na sangaduna ngarang miyamda khusinakre Assam da handakta Assam Public Service Commission 2019 Combined Competitive Examination da Assam manungda 58 suba position da mai paglakhraba Yambem Anand Singbu taram na okpagi thoram Beltola Manipuri Welfare Organization Bakrapara Guwahati na sinduna Radha Govinda Mandir da taram na okpagi thoram ama pangthokre State asida lalawagi irang lay haituna disturbed area chahi ma sangdokraba matung bimthangnaba state Nagaland so tha taruk ki oina disturbed area sangdoktuna Armed Forces Special Power Act makha na tha taruk chanagadore Union Home Ministry na Nagaland State asi tangdu laita taba madi lalawagi irang ka hena leiba maramna Armed Forces Special Power Act 1958 ki section 3 ki makhada disturbed area asi makha na sangdokpani haire Directorate General of Civil Aviation DGCA mathang sahi 2019 gi January gi tang 38 fauba leipak asida international flight passenger sing lakpada athing mathang prei Directorate General of Civil Aviation na thokpa cherol amada athing basi international cargo sing dadi leiroi